ngasi Manipur top channel gi mai kedi gi myam special content ma pudunu laksari myam na thamjaram ge aduga myam pathok sar bi shoki bulan ki bi yours myam na figani aduga myam thamjaga duriba content asigi mami sina chemical weapons na Malemda Thokhalakpa Yaba khudongthiba singni khangminasi ts birdaja khulai makal khudima chemical yawi nomoi maru sabada seasonary gun powder kantruk asisu chemical makal kharana punsilaga semani adomoinamak nongmai bom makal kudingmak chemical weapon oina lawiyadi Malemda hauzik miyoiba khunaina chemical weapons hairaga khangnari bisi pak sana mangan takan bangamba khulai makal amani miyoiba sanga amadi thawai panma kya pak taknana sian bangamba gas amadi mahi makal kya na punsilaga semani Organization for the Prohibitions of Chemicals Weapons OPCW gi report na hai khudongthiningai oiba chemical singbu khulai oina sijinanabagi wakhalonda semlakpa nongmai maru bomb device amadi ate equipments punama chemical weapons ni haina lawiyai Malemda khwaidigi ihan hana chemical weapons sijinakibasi Malemgi ahanba lanjaw matamnani yengthina banakal animakna paksana amang ata thonanabagi wakhalonda chlorine phasagin amadi mustard gas sijinakiba saurakna miyoi la amarom siki haibigi report lai Malemgi ahanba lanjaw loikraba matungda tungan leibak kyana siguma makhalgi paksana manga takan bangamba khulaising hena mapung phaba mawongda semgatuna paisinaki United Nations Office of Disarmaments Affairs ki report matungina hauzik pawda chemical weapons na maram oiraga Malemgi tungan mapamda miyoi la tara hena sian kredi chemical weapons amasum atai paksana manga takan bangamba khulai singi matangda thoidok hendokna nungnangba pokningai oiribasi hauzi Ukraine masum Russia ki marakta sonariba lana sigi matamdani nakalani muknabagi sang nomonomagi hengalakpaga loinana Ukraine gi mathakta Russia na chemicals weapons amadi atai paksana manga takan bangamba khulai makal khara sijinarakpa yai haina United States na sabsana thajaba thamli Russia na Ukraine gi mathakta sathaba lanjang thama henjilakraba matungda United States ki President Joe Biden haki Iran mamona Ukraine gi biological weapons amasum chemical weapons lay haina Russia gi President Vladimir Putin na paksana mangantakan ba khulai sijinarakpa yai haibigi ingit pirakpani hiramasigi matangna khwaidigi ihan hana ingit pirakhibasi March 13 Russia na numit atuda Ukraine gi sumida leiba Sumi chemical plant da bomb thadaduna attack sataki thawdo adugi khudongsa blawraga Ukraine tamna sanction ki Russia gi khongi lanmising manung hanjinba mafam yauna sanction mangamki Ukraine gi biologicals amasum chemicals weapons lay haina maral siraduna US President Joe Biden haki mamangna chemicals weapons sijinakraba US na Ukraine su paksana mangan takanba khulai sing sijinarakpani haibigi ingit piboina yumpham yauduba maral sikibani nakal maromda Russia na Ukraine gi President Volodymyr Zelensky bo maral siraduna haki February 13 dagi sataba horakiba lanjang asida Moscow bu Malemgi miyamda Shirana na uhana bagi wakhalonda Ukraine masama ki miyamda chemical attack thawrang lokhale matang asida khanaba yaribisi paksana manghan takan mangamba khulai makal ama oina launariba chemical weapons haibisi karino haibadani nongmai maro amadi bom na singma khulai makal khudimada chemicals yawba tarabasu chemicals weapons ni haina lawiyadi Organization for the Prohibition of Chemicals Weapons OPCW gi report matungina ka henba mawongna khudongthiningai oibaga loinana miyoiba sanga masum atai thawai panbasing paktaknana sianba ngamba chemical sijinaraga semlakpa khulai makal khudimak chemical weapons oina lawgani handakta Russia na attack satakiba Ukraine gi Sumi chemicals plant gi tholakiba ammonia na miyoi kya mami tanghanbaga loinana lungs ta amang ata thuanduna sianba yai haina mi paiba poknari Malemgi thakta yanakiba wafam amagi matungina leiba ani lanthengna banatragana yengthiba kanglup ani khutthonabada paksana manga takanba ngamba khulai sijinaba yadi adubu mamangda Russia na chemical weapon sijinaraga miyoi kya hatki haina maikei kya digi maral sirakpa lekre atopa maphamamana mamangsai gi March thada Syrians President
Bashar al-Assadna misa miyamgi mathakta chemicals weapon sijinaduna attack sataki hiramisi matang malemgi tungan lebaksina yaningdaba phongdokkiba matamda Russia Syrian's president Bashar al-Assad ki maral kupsinduna kankanab honaki Russia na khwaidigi ikon konba oiba chemical sijinaki haina maral sinaribisi kumja English ngani kunna pangthukiba thawdu amagi matangdani Vladimir Putin ga matam sangna yengthina duna lakraba opposition leader Alexei Navalny bu sayedu chemical sijinaraga hanabu honaki haidi kumja English ngani ga kungi August kunda Alexei Navalny na Russia da domestic flight ama tongningai da ikhang khangawdana masa ngamlakhite numinini gi matuna wakhal ta dana koma da laikhibadagi mapu Germany da layengwa pukhi Sweden, France, and Germany laboratory Organization for the Prohibition of Chemicals Weapons OPCW na test of the mark Soviet Union's matamgi Novichok nab ezena maramoiraga wakal takidabani have sapsana khamangki chemicals amasum biologicals weapons na maramoiraga kunga matoi shuba sahizada leba amana atopa leba amada landabagi thawduk kaya marum thokre biologicals weapons chemicals weapons amasum adek parks na mangan takan mangamba khulai makhal kaya marum paisinduna thami haibigidama Iraq ki mathakta United States na landaki bani sabmanaba mongda maral siraduna Russia na hauji Ukraine gi mathakta landari Russia na hauji Ukraine landari basi gi matangna United States amasum North Atlantic Treaty Organization NATO na Ukraine gi maikaida leptuna misang sangbugi mongda wapom kya phongdoraki US na haiki madudi karigumba Russia na Ukraine gi mathakta parks na mangan takan mangamba khulai sisinrak patholabadi sabmanaba mongda pakhumpi na basemsare NATO gi Secretary General Jens Stoltenberg na su hauji Russia amadi Ukraine gi marakta soknariba lan asida international law na athingma thamkhraba chemicals weapons biological weapons amadi parks na mangan takan mangamba khulai makhal amata sijinaba yaroi hain akanba section warol pikhi Ukraine sathariba Russia gi lanjang asi khudongthiningai oiba thagya hondanaba yamna kana honabagi tangai fadaba leide mamai thangda NATO amadi Russia gi marakta akan balan soknarakpa yabagi phibam lak maramna matik saba thawrang khara lakhot hawa mathau tar hainasu Stoltenberg na NBC da piba interview amada phongdoki Russia amadi Ukraine gi marakta soknariba lan asi nomagi kan khalakpaga loinana chemicals weapons sijinarakpa yai habigi singnaba lebedagi handakta United States ki National Security Advisor Jake Sullivan na Russian Security Council gi Secretary Nicole wari sanaduna hiramasigi matana akan section world people lekre tuan leba kyada house chemicals weapons barang kaina leide nab gas tear gas amasum paper spray habisi chemicals weapons ki make senglabu khudamni kwaidigi khudongthiba oiba chemicals weapons haiba taragadi bihi access ni hairiba nab gas asi unsagi ahoba makulda sanghiduna haksang manungda yaukiba natragana ningsa sor khunjinba yaukiba thoklabadi mi shenna ngami malemi goina haujuk power chemicals weapons kwaidigi masing yamna paisinduna thamliba lebakti Russia ni PX sarin soman mustard lewisite mustard lewisity mixer amadi fossils thamli hare thajanari amaram Russia amasum Ukraine gi lan nomonomi khalagli lan thengnari bana kalani ma khongpam handongna bagi thawong su uba phangde phibam asida Russia na karigumba aroiba pambai oina Ukraine gi mathakta khudongthninga oiba chemicals weapon sijinara ka tholabadi miyoba khunaida asobo sithinga soidana piragani haina thajanari habanga sigi special content ama oina mayamda chemicals weapons na Malemda Thokhalakpa Yaba khudongthiba sing khangminasi TS birdaja mayamda thamjaramge du mayam pathoksa ki bisoi ki plan ki viewers mayam ngak pigine du mayamda anoba updates sing mayamda pijera ke mayam puna anoba I pausing amine ki sian thank you